अहानबदा हौजिक फावगी मरोइबा पाउसिंगदा मिरेप निपाना लंबा तौनरिबा आउटर पार्लियामेंट्री कंस्टिट्यूएंसी की मिखल ngasi ayuk pung 8 के सिक्योरिटी की अकनबा सेक्शन थौरंग मरकता पांगथोकले मफम कयादा बुट कैप्चर तौबगी थौदोक थोकले अमदी लेंगाकना पाइखतलिबा याइफा थौरंग कया यौदबा खुल कया लैरी हंगोइपात खुल ngasi फावबा इलेक्ट्रिक की मंगाल उबा फंगदना लेहौरी खुरुमजरी टाइम्स ऑफ मणिपुर की नुंगथिल पाउ मीडियम ताबिरिबा सिंगबु विद्यापति मैंग लंबन ताराम ओक्चरी हौजिक पाउ संदोकना पिजरी मिरेप निपाना लंबा तौनरिबा आउटर पार्लियामेंट्री कंस्टिट्यूएंसी की मिखल ngasi अयुक पुंग 8 के सिक्योरिटी की अकनबा सेक्शन थौरंग मरकता पांगथोकले मफम खरादा खुटलाई पाइबसिंगना बुट कैप्चर तौबा ईवीएम लाक्तुना पुखिबगी थौदोक खरा थोकपा नतना अतै का हेनबा पामदबा थौदोकसिंग थोकट्री अपुनबा वोटर लाख 10 लिसिंग 10 का चात्रुक 10 निपाना अपुनबा पोलिंग स्टेशन लिसिंग अमगा समगा हुंफुनिथोय ngasi nungthil pung 3 फावबा भोट थादनरी अपुनबा वोटर सिंग असगी मनुंगदा नुपा भोटर ना लाख 4 लिसिंग 45 का चामंगा हुमद्रा हुमदोइनी अदुगा नुपी भोटर ना लाख 5 लिसिंग 15 सुपना कुनिथोइनी थर्ड जेंडर भोटर 15 यावना सर्विस भोटर मसिंग ना लिसिंग 13 गा चहुम निफु तरेतनी ngasi nungthil pung ama फावबगी मनुंगदा उखरुल डिस्ट्रिक्ट ता चादा निफु हुमदोइ नोने यावना तमेंगलोंग डिस्ट्रिक्ट ता चादा निफु फेरजोल यावना चोराचानपुर दा चादा निफु मरी टेक्नोपल यावना चांदेल दा चादा यांखै माथोय सेनापति दा चादा 53 कांगपोकपी दा चादा निफु तरेत थौबाल अमसुंग कक्सिंग दा चादा निफु निथोय जरीबाम दा चादा यांखै तरेत की चांगदा भोट थादनखी अयुकी मतमदा नुपा भोटर दगी नुपी भोटर ना मसिंग हेना भोट थादखी अमरोमदा चथरिबा लोकसभा मिखल असिदा पामदबा थौदोक कया थोकले साइकिल केंद्र की मनुंग चनबा पोलिंग स्टेशन 46/47 कैहाउ तांकुल 48/50 हाइंगांगलोक अमदी 46/52 सोमरेदा एनपीएफ के कैंडिडेट सौगतपनी चिंगनबसिंगना नमदुना बुट कैप्चर तौबगा लोइनना भोट थादखी हाइना अनऑफिशियल ओइबा पाउ अमना हाइरी थौदोक असिगा इकान कानदना चांदेल डिस्ट्रिक्ट की पोलिंग स्टेशन 41/52 अखापी 41/45 सकपी कारोंगदसु एनएसएन आईएम की कैडरनी चिंगनबसिंगना बुट कैप्चर तौबा अमसुंग ईवीएम मुनखिबगी थौदोक थोखी डिस्ट्रिक्ट असिमकी पोलिंग स्टेशन 41/28 अमसुंग 29 दा बुट कैप्चर तौनबो होटनरकपदगी इरांग थोखी कांगपोकपी पोलिंग स्टेशन 35/11 अमसुंग 35/15 दा कांग्रेस अमसुंग बीजेपी वर्कर मसेल की मरकता खतनबगी थौदोक थोखी तथरिबा मिखल असिदा एनसीपी की अंगम करुंगकोम कांग्रेस की के जेम्स एनपीपी की थांगमिलेन किपगेन एनपीएफ के लोरहो एस फोजो बीजेपी की हाइस सोकोपाउ माटे एलाइस बेंजामिन एनआईडीपी की असंग कसर जेडीयू की हंखनपाउ टाइटुल अमसुंग इंडिपेंडेंट मेरेप लाइखन काइपोना लंबा तौनरी मिखल असिगी भोट मसिंग मथंग थागी कुलहुमदोइदा थिगदबनी अहानबा तांके की ओइना मणिपुर स्टेट की आउटर पार्लियामेंट्री मिखल गी ngasi जरीबाम असेंबली कंस्टिट्यूएंसी की ओइना अयुक पुंग 3 ताबा मतमदगी भोट थादनबा हौखी भोट थादबा अदुदा थोहनिंगदबा थौदोक वाथोकसिंग थोक्तनबा स्टेट फोर्सेस अमदी सेंट्रल फोर्सेस सिंगनसु मिकुपना हुम सिंगना ngak सेंदुना लैरी हौजिक फावगी ओइनादी यामना इंगना सिकना भोट थादनरी निमित युंगबा मतुंग पुंग 12 मखाई फावदा जरीबाम एसी असिगी ओइना पुन्ना चादा निफुगा 3 की चांगदा भोट थादनखी ngasi भोट थादबा मतम असे अयुकी पुंग 3 ता ओइरबसु मतम खरा थेंगना थादबा पोलिंग स्टेशन खरसु यावखी अदुगा पोलिंग स्टेशन 40/25 यारोल पोकपीदा ईवीएम वीवीपैट बेसिन मोक पोल तौबदा यारक्तबना मरम ओइरगा अचौबा ईवीएम वीवीपैट मेचिन अमा सिल्लबा मतुंग अयुक पुंग 3 का मिनिट यांखैदगी भोट थादबा हौखिबा नतना अतैदि थोइदोकपा थौदोक थोकपगी पाउ लैते भोट थादबा लाखिबा बीजेपी मणिपुर प्रदेश के एक्स जनरल सेक्रेटरी के शरद कुमार सिंहाना ngasi पांगथोखिबा आउटर पार्लियामेंट्री मिखलगी भोट थादबा असिदा बीजेपी ने अचौबा नंबर फंगलदुना एमपी चहुम हेना कादुना बीजेपी ने अमुक हन्ना माइ पाकलगनी प्रजा मियामना सु यामना इंगना चिकना अमदी शांति लैना भोट थादबी हाइना फोंगदोखी थादगदोरिबा इलेक्शन असिदा जिराम असेंबली कंस्टिट्यूएंसी होइना यामना शांतिपूर्ण होइना यामना इंग तपना करिंबा इरांग थोकतनबा सोरी मफम दे हाना प्रार्थना तबजरी लोइनना
ꯍꯟꯗꯛ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ 2019ꯒꯤ ꯁꯚꯥ ꯏꯂꯦꯛꯁꯟ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯚꯥꯔꯇꯤꯌ ꯖꯅꯇꯥ ꯄꯥꯔꯇꯤꯅ ꯑꯆꯧꯕ ꯅꯝꯕꯔ ꯑꯃ ꯐꯪꯉꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ MP ꯆꯍꯨꯝꯒ ꯍꯦꯟꯅ ꯀꯥꯗꯅ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯑꯅꯧꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯑꯅꯤꯔꯛ ꯁꯨꯕ ꯇꯥꯔꯝ ꯑꯣꯏꯅ ꯁ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯖꯤꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯁꯥꯈꯥ ꯄ꯭ꯔꯁꯥꯈꯥ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁ꯭ꯔꯤ N Biren Singh matam sangna Manipur Praja miyamgi seba tawbu ngamnaba honnabada 40/22 Sonapur BG presiding officer office oiriba Dr. MD Samsar Jamanna aikhoigi paumida phongdorakhibada hauzik phawgi oinadi state forces amadi central forces singna ngak senduna yamna ingna signa bot thadanari amadi thooningdaba thodok sing hauzik phawgi oina thoktri haina phongdokhi Amaromda ngasi Lok Sabha Mikhal asiga mari lenana Outer Manipur Parliamentary vote thadabada Tengnopal District ki More subdivision gi oina lairiba polling station 22 da ayuk pung 8 tagi tongan mamapham singda magi polling station singda vote thadanakhi amadi ngasi nungthil pung 2 makhai fawbada chada 109 gi mathakta Tengnopal District ki akoibada voter singna magi apamba mirep singda maning tamna vote thadari masida kana amatana Voter singi right manghanduna nampu sapu tawbagi paulaitri More Eastern Science School gi polling station 42/63 asida EVM bera tawi haiduna matam hela phawda vote thadana hankhide masida mafam asida vote thadaba lakhiba mioi kayana voter singi matam manghanbagi matangda aikhoigi More paumida pendaba wafam kaya phongdoktuna mangleba matam asi vote matam loirabasu matam hapkadabani haina phongdorakli masigi manungda ayuk pung 9 lom taba tamda vote thadaba haunakhi amaromda moregi akoibada lairiba tongan ba security force kayana pamdaba thodok sing thoktananabagi damak polling station gi akoiba mafam singda high level security officials singna round toina chatli nakan amaromda Tengnopal district More subdivision gi manungda lairiba kwatha khuldasu polling station 42/49 da voter masing 493 lairiba bongjang Kudeng Thabi Kwatha Khunau amadi Mongjang hairiba khun asigi voter singna thadanari 32/63 da hujik phawa vote thadaba sanghandana voter sing mabanadana lefal leiri manungda machine gi yadaba ama leibani haira kanda masi government na yengchen ba wat padagira natragana polling person singna afaba thabak tawgani na laiba mpham nida afaba thabak tawbuidabagira hujik phawa da voter myama लेबसी मतम यामना मांगले मरम अदुना मफम मसिदा असोय अंगाम थोलिबा पुनम मक्से होरेन करिगुंबा मसिदा पामनबा थौदोक थोकपा नत्रगा रिपोर्ट तबु याय हाइदुना खगी लेंबि लाइबा भोटर म्याम सिंगना असावबा खोइसावनरबा वाफम सिंग फोंदोक ले अदुना आई मक्सु बोथादा गेन लाकपने अदुबु हुजि फौदा बोथादा फंगना ले अदुगा मयामदि लेनरे थादगु समनुंगदा लोइदे हाइबगे खोय याम पंथना लेरि मसिमदि खोय जानिंगदे होरेन अरोइबदा मसिगी मांगेबा मतमसे खोय चप चाना पीदरजे खोयदा नुंसुन गायरोय यासु यारोय अदुगा नियमसु नते मसिगी मतंगसिदा करम हेलागदि पामदबा हाइबदि रिपोर्ट फाव चथबगी मोंगदा हुजु फाव होद्रदि हुजु सु कदोंगे होगदर खोय खं तमंगम BJP ki candidate Benjamin Mate ki home polling oiriba 42/26 Tengnopal Chamol amadi Falbungi polling station da ayuk angan badagi hauna tholoktuna miyamna vote thadanakre Tengnopal Government High School ground da leiba polling station asida numit yungba matung phawbada miyamna santi oina vote thadanari nungthil gi pung 12 makhai phawbada Tengnopal Chandel amadi Moregi oina chada nifu gi sangda vote thadanakhi Ekhoi dum BJP na swept dogani why because ekhoi central masung state di ekhoi yam strong oiba leader ni lairi honorable prime minister Sri Narendra Modi ga ekhoi honorable CM Sri N Biren Singh ga and definitely this time we are going to sweep this election Sasik election mai paga diga ke to begin kan bi han priority ka han priority da ekhoi chingatam nungsina na ba ekhoi honorable CM na mang phara chalamdo adu loina ena su initiative lorakani aduga loina na ekhoi hilda ekhoi development disparity leibsingsi topographical base development project leina na ba center da kana lobby dogani honorable CM na manu jala ko kare adu mayam fulfill don na ba kana hota Support percentage on the percentage definitely ekhoi na 50 about 1000 da ekhoi na cross dogani
Sathariba outer gi Lok Sabha Mikhal asigi tongan tongana polling station singda laikhiba saktam amasung madugi paudam khara lominasi. Housing Fawada, Nuntin Pungani Fawi Manunda, outer Manipur Parliamentary Constitution, Manung Sanba, 33 Hairok, 34 Wangjing Kenta, Amadi, 35 Kangabuk, Haiba Kendra, Omasida, Poina Satuna, Pena Fangba, reporting Matungina, Haiba Kendra, Omasida, both Hada Bagisang, 50% in Matata, both Hada Bagisang, reporter Fangi, Maru in Haiba Kendra, Home City Manunda, Hairok Kendra, both Hadaba, Tolopagi sang, Suki Matic Yami, Doina Wangjing Tentada, Housing Fawgi Manunda, both Hadaba Tolopagi sang, Tam the Tamna Hinkalali, Nundin Matam, Oivenina, Haiba, both Hadabagi sang, a sea, Karamakai name Lagasu, Numidawangi Matam the day, both Hadaba Tolopagi sang, Hinglakasuari, Amoromda, Kangabok and the Yoina Tongatonganba, polling station Niputare Leba, Kangabok and the Sigi Manunda, Tongatonganba, polling station sing Asida, both Hadabagi sang, Yamarop, Monda, Tolai, Haiba, polling station sing Asida, Tongatonganba, Musing, Tolapaga Loinana. Both Hadabi sang a sea, Yamatam, the Tamna Hingalakli, Doinana, Haiba Kendra, whom Asida, Palm the Batodo, Topagi Paudi, Housing Pawgi, Oinadi, when a Fambalatri, Maruina, Haiba, Kendra, whom Asida, Palm the Batodo sing, talk the Navigida Monta Manipuliski, Ahenba, forcing Sizna Duna, Palm the Batodo, talk the Nava, Texin Tarang, Lapapagi Mamisu, Yamasangatari, Amaronda, polling station Karada, Nupi dancing, Natana. Naxen bagi tabaksu kena pagaloina haiba tonga mafam kharadana mu khogi pamdaba thawdok thoktanaba webcast tawbagi khogi tabaksu paikhali punamak akhoi hausi phawbagi nungthin pung ani phawbagi manungi oina haiba kendra humasida yamna ingna singna santi oina mikhalase pangthokli camera person ibos nagaloina paudam jariba nabakumar khawkom Times of Manipur khangabo. In the first phase of the voting for the Lok Sabha election, one can witness the voters standing in queue in a very silent manner. And this station, the polling station called Dr. Nopopi under the Kangpopi district, comes under the model polling station. The polling personnel, the securities, and other polling officials are all conducted by the ladies officials, with voters lining up for the polling, and the total voters here is 565. At hand, the polling percentage between the male and female ratio is going well and good. With camera person Curry, Blessing Gangbai for Tom TV News, Kangpopi polling. Turel Wangma Haibam from the polling station number 36 by 36 Haibam from Sidani, Mahomasida Miamna, was if vote Hada Bagitava Kana Chatanari, Mahomasida security forces Singna, Yamna Kupna, Senaduna mobile phone Fawa Manunda Pusalandana, Eko Yamna Chumba, Monda, Yamna Hazana, vote Hadanari. Makai Sigoina, Toning the Batodok Sing, Topagi Pau, Huzipovi, or Nedele Triaduga, Eko Mahomasida, Eko Makai Somgioina, Kaxing Makai Goina, Nupi Singna, Nupadagi and a vote Hadaba, Mamichaunatari. Odum Jariba video journalist Chandragaluna Onal Samanduram, Times of Manipur News, Kakchin. Makata Bapau Pizadring in the break Matang Lozari. Lagliba Lok Sabha Mikhal da Adomgi, Mamal Naidrava, Vodpu, Manghan Biganu, Afawa Mirep, Kanbiraga, Matamsana Lakpi, Raga, Vot Hadabiu. Laibag Sembada, Saruk Yaminasi. Advanced Coaching Institute, Nagamapal, Lamabam Laikai, near Rims Road, opposite Koirenge Auto Parking. Science stream, the Council of Higher Secondary Education, Manipur Loba, Class 12 ki Parikha, 3rd position, Yumnam Debsit, 9th position, Akoijam Badal Singh, 9th position, Koniga Nomaitem, 10th position, Asem Koronganba, 10th position, Lystrom Imoba Maitei, 15th position, Haubam Arvind Singh, Amadi, 17th position, the Sagolsem Biki Singh Ne. Arts stream da Aniswa position Takraba Takil Sangbam Sunaya Devi, 3rd position Yangkom Gunchenba, 4th position Texan James Singh, 5th position Moirangthem Loya Ngamba, 7th position SS Obed Kharam, 8th position Takilamam Ores Maitei. Separated boys and girls hostel.
No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially when gathered around such divinely crafted amenities. Break ki matungda makha taba pau pizari. Bharat ke Prime Minister Narendra Modi na laibak asigi praja singi yaifana bagidamak paikhatlakpa thaurangi makhada laibak asida mai phangdana lairamba khul kaya mai phangan khre haina meyam tinba mifamda phongna laurabasu Bharatna ningkha tamkhiba sahi humudra pharaklaba phawbada Bharat ki state ama oiriba Manipur gi mafam kaya da ngasi phawbada mai phangdana lairi khulsing adugi marakta wangjing tentha kendra gi manung chanba hangoipat khul ngasi phawba electric mangal uba phangdana lairi hiramasta report ama. Science and technology na kamthing na chawkhatlak paga iroinana mitna kupada charba data kaya internet ki khuthangda ngasidi malem gi mafam amada hekta yohanba ngamlei malem asi global village amani haina longnarba matam asida Manipur dadi ngasi fawda electric thanba phangdriba mafam leiri haibada thajaba khara wana thokani adumakpu achumbani Imphal More lambida sumnatagi kilometer 35 chaddaga leiba Khongjom Bazar lamkhaidagi awanglomda chadliba Langathel lambida kilometer 5 makhai chatlaga Wangjing Tentha Assembly Constituency gi manung channa leiba Hangoipat Chingkhong Lekai hairaga khangnariba khungang asi ngasi fawa electric sizinaba phangdri toti ising thakpa phangdri amadi lambi thongi fibam asuki matik sokna leiri hairiba mafam asi khungang ama oina khundarakpa chahi nimfurom surabasu ngasi fawda palakpa lengak kayana paikhalakpa chawkha thaurangi hiram singda nathaiduna thambirambana Yumna kuntaruk khakta maktariba khungang asi ngasidi angakpa punsi mahing amada hinghauri khungang asida electric pole amata yungba ude lambi sorok amata koilas thade amadi hingbada tangai fadana changliba ising phawba handpump natana atopa upai amata leite electric leitavana solar energy na khungang asigi alternate source ama oina leiri solar dagi phangba maina achauba thawak sing pangthokpa ngamdabana khungang asigi chawkha thaurangi khongjelda achauba khurau ama oiduna leiri loina lambi thongi fibum aduki matik fatabana anayek angang sing school chatpa amadi atai atopa thabak sing chatpada aduki matik awaba mayok nari hiramasigi matangda Ranjita Rana mayumna fongdora kibada hairiba khul asida subnatagi miyoi chani khaktamak lei masigi manungda voter masing chamarom lei rajniti wala singsu vote ki matam khaktada vote khomba lai khungang asina maru oina mayoknariba mai ising amadi lambi thongi khudong sadaba sing asi yengsilagani haina kayarak thajaba piragna basu ngasi fawa mayek thokpa thabak oina amata paikhalaktri mai leitabana angang sing numidangi matamda lairik pabada aduki matik khudong sadaba mayoknari angang makai lairik paba khotpa khoi khudong yam chade skun chappada oiro lambi lamdang phatte degi yumda laga nungdang da lairik lalai su pabdu khuding mak loina awab ngakta mayok nei khoi sida leirije awab ngakta ne lairik lai su pabdu ju wai khudong chabdu phangdre adegi skun kabdu oiro nung tare leikhom leinang marakta tai tatayraga halakpa jawi lambi lamdang ju karima yengjem birakte khungang asigi chingkhongda farm tawduna leiba sanatombana matam khargi mamangda transformer amakhak puraklaga thamlammi haukiba January tha fawgi manungda mai piragani haina kendra asigi MLN nasu thajaba pikhi adubu ngasi fawda department amari mari leinaba miyoi singsu makhata na lakhidre amaromda khungang asigi lambi thongi fibam fattabana maru oina nongju thada ana layengi anaba puba angang singi school chatpa matamda khudong sadabagi mathakta khudong thiningai su oiri haina makhatana pendaba phongdorakhi adu election maya da moina mai puksilakani adagi adu torakani ada torakani hojik post yoksila leira post sahi kunmuk ki mamang da sahi tara helakla post leira ije adu hojik pawbo sigi mari leinaba department sing ngasi bo yengchen bibadi leite adu moi torakani de haibadi hai adu torakpadi ngasi bo mami udre adu
सुमाइना कोई लेलेक लिबिजे यामना वाना लंबी थोंग तोरो खुदोंग चादबा नोंग सिंग तारक मतमदा अंगांग नुबी स्कूल चाथोक चाचिन तोरक मतमदा यामना नातै चादबा अखोई ले हाइबदी मोय हाइबदी हाइबा थबक ओइनो अनथोकपददी ngamdaba masi sin khakta dum haiba ado handak MLA borjena haje transport par amma bodi ma asida yausilagle ado thabak si mana mamang da tawne na haibane handak ki January ge haugiba January ge tang kunni thoida ma mai soidana puhalakane na haibane magi worker leiriba worker meeting na adu hojik pawu thabak oina onthokpuje masi tawdri Panbayavadi Bharat ki Prime Minister Narendra Modi na Bharat mai fangdaba khungang amata leitre haina mahaki Twitter account da makhau pongna laukhiba laikhrabane Science amasung technology na asuk chokhala matam sida Imphal dagi kilometer nifu khaktamak satlaga leiba khongjom haiba mafam sidagi awang pangna kilometer manga khaktamak satlaga leiba singkhong hangoi pat singkhong leikai haiba mafam asidadi khoi mai haibasi electricity haibasi karino haiba masak khangdana myoi kya sida khunda duna lei hangoi pat singkhong leikai haiba mafam asida sidai sida layamiba myoi singsi na leiba punsi malel asi yamna pungning nungsiningai ni amasung makhoi gi mapungning da yamna nungsina lambi thongi nungai taba sing phangdabi awaba amadi mai sungphang phangdabagi chahi kontra hena sida tarak lab faubda mai sungphang phangdana yamna awaba punsi marelamda miyam asina songi lamdam asi miyam sin lelambasi yamna puning nungsingai ni amaromda paliba lenga asina khungang amata chithaba tawdana mai thangani haiba kayara khanna kholaw lawkhrabasu ngasi faubudi masi mangfauna diba manglan amaga chapmanana thokli video journalist Roshan ga loinana paudamjariba Sarat Anobam Tom TV News Thobal Lok Sabha Mikhal ga mari lainana Imphal West District Police Commando na laukalakpa section Thaurang ke saruk ama oina ngase Ayuk City Police Station gi manung chanba Wahengbam Laikai JD Parking Maharani Thong amadi Samu Makhong area da Imphal West Commando Bazar Unit na Park sana thiba humbagi thabak chathakre operation adu da punna miyoi chani ga kunthra manga masa masa gi saktak che puthok handuna amamamta oina masak khangdokpagi thabak chathakhi maduda masa gi saktak che yaudaba miyoi nipan makhata na verification Sathanabagi damak City Police Station da sinakhi Sandel District ki Khengzoi Block ki manung sanba Khangbarol Khulgi Mubhan Foi designated camp del lairiba su sathariba Kukilal Holub UK LF ki Kader Singh na pangthok liba ahan matangka ki outer gi oiba Lok Sabha Mikhal da ngasi vote thadanakhi Matam kaya gi mamang dagi lengak ki mari leinaba singda Imphal yaripok lambi semjin binaba kaya haijakhrabasu ngasi phawda lambi semjin bidabagi mayokta ngasi lambi paring asida leiriba miyamna lambi thingbagi thabak sathakre ngasi ayuk pung 8 lom taba matam dagi yaripok ngarian mapada lambi thingbaga loinana tayar mai thaba uwa phaijinbagi thabak sathakhi irinbung dasu lambi thingki athingba asina maram oiduna lambi paring asida sathok sasinda chauna akaiba pikhi ngasi ayuk Bisnupur Police Station gi manung janba Huidrom Laikai Church maningda nupi ama siraga leiramle asiba haksang adu miyamna thengnarakpadagi police ta pau piraba matung police na lokhatkhre matau karamna siramli banu haiba khangbangam dabaga loinana masak mamingsu khangbangam-dri Kanglei Chess Academy Imphal na sinduna ahanba KCA Junior Under 20 Chess Tournament ngasi Uripok Khosnam Laikai da leiba Baldev Hall da pangthokre tournament aduga mari leinena KCA gi Chief Coach RK Apollo Sana mangangna tournament na asi hagwadlakliba mahairoi singda chess sanabaki kanaba amadi mahai masingda kayam yamna kanaba pibage haibadu khanghananaba pangthokbani haiki ro mamangda kogi bliss amadi repeat na tawudi akoi edition kun gani thui kun ma thui bok sure adugo sigi edition sina akoi repeat ta akoi sorry classical da ya hanba akoi gi tournament ni mase ja huji angang kunthra ga marina huji tournament asi akoi gi participate tawri aduga akoi gi Kanglei Chess Academy AMD kai no ha kana akoi gi lamdam si ja leriba angang kano singsi katawa satang sigi kanabasi kone awareness hoina piba amadi masina satang sanabasina education life tasu aduki matik kyam kanaba pige habado koina madu khanganing bagi koina haiba tournament si hana classical tournament si akoi ngasi digi hongtokjabani CS haibasi asuki matik yamna maru oiba adum game amani
तोान स्टेट कुनगमापन की मनुंगददी मणिपुर असी स्पोर्ट्स अदी थाक यामना वांगबा अदुगुंबा स्टेट अमनी मसिदा अखोइना ngasi phawbugi manungda leiriba National Democratic Alliance ki government asina mamang da su akhoi gi Manipur State Congress Party da kagiba mihut amakha kagiba adu phawbada Manipur ki leiriba sanaroi sing sibu nungsi biraga sports university ga piraktana tawgiba masina maram oraga sigumba akhoi gi chess academy sigi karigumbada akhoi gi aina pangmangamba aduga leiriba punamak akhoi mateng pangdana masibu extend tawda aibisu saruk yahan bibasigi damakta academy sibu kai khonwasu usare amuka hana break amatanga lawzari मसी थौदांग याबगी खुदमनी मसीगी दमक चाउथोकजै अदोमसु वोट थादबियु थौदांग याब लैबा मचा अमा ओइबियु नुपा खक्तबु सागै लेपकनी हाइदुना चाउथोकजन हिंग्लिबसिंगसे ममा अमना पोकपने ममादो नुपीने हाबसे कॉर्माल निपा पोकसु नति इपा नुमंगा तौदना अरेमदा सेंटिंग न बथब आइबु नंगी अंगांग लौनबा थंबा मिरो सेनबा ngandragana नुपीनी कैदौ दोइनो खोंबांद्रा कैनो हुदोकचो कैनो पीबा मदि पोक्तबा यादरने तौनरिबा मैम से खंगेदना नसेगी गवर्नमेंट सिदी अफबा मिबु ओरदी सेल कैसु तिंग्रसु यारे सेल पीबा लौबगी हाइनाबिदो लोय मुथक्रे मचा मसुगी निंगबा थुंगल लोइदो ओरदी कैदौ पोकबिरमिनो हादो लेबा यादरो नंग तामो खक्तनी नुसीदिये फै नंग असिदिगी आई अमन उनीदि खल्लु कदाई चतोइबा पाकिस्तान चलगा सोसाइ बोमर ओइगा सीरगे कैनो आइदि नंग पेलो दिदा नंग होनरिदो हनबा लेतना तुम होनगदबने कैदोरगे नंगे हुसकी वहाइदो करिनो खंगदना थमोइदा पाले lamjingba nidhi limited ki members singda akaknaba matam khara khakki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taru ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobiba yagani akaknaba matam khara khakki oiba khudong chaba sing asi lobiranaba member singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com break ki matung na taram no okchari amadi makha taba pausingda makhoi gi matam kuina tandona lakpa dabi sing pidabada amasung makhoi na thengnari ba samasya kya tabi dabadagi BJP amasung Congress na
थाजब थमद्रे हाइरदुना आसाम की जोरात के किलोमीटर कुनलोम चटलगा लैबा चिनातोली खुंगंगी खुंजासिंगना चाही असिगी पार्लियामेंट भोट बॉयकॉट तौख्रे चिनातोली की खुंजासिंगना फोंदोरकपगी मतुंग इना चाही कया चुपना लेप्तना भोट थाददुना लाक्लबसु खुंगंग असे यौबा अफबा लंबी अमा फावबा हौजिक फावबा चटपा फंगद्री हाइरी जोरात असे हौखिबा कुमजा लिसिंग अमगा समापन यांखै माथोइदगी कांग्रेस की मापांगल कनबा मफम ओइदुना लाखी अदुगा एजेपी ना कुमजा लिसिंग अमगा समापन मरफु मरिदा शक्ति अमुरक पाइबा ngамखी अदुगा बीजेपी की ओइनदी हौखिबा कुमजा लिसिंग अनिगा तारामरिदा पांगथोखिबा लोकसभा मिखलदा माइ पाकपा ngамखिबनी चिनातोलीगी खुंजासिंगना हाई कांग्रेस अमसुंग बीजेपी ना मखोइगी समस्याबु ताबिदे लंबी अमा पब्लिक वर्क्स डिपार्टमेंट पाइखटनब कुमजा लिसिंग अमगा समापन हुमद्रा अदुवाइदा थौरांग तौखी अदुबु हौजिक फावबा थबक अमता पाइखटलकबा लैत्रि आंध्र प्रदेश टीडीपी अमसुंग YSR की सपोर्टर सिंगी मरक्ता इरांग थोकपदा पार्टी अनिमकी वाकर अममम सीखरे स्टेट अदुदा असेंबली अमसुंग लोकसभा मिखल सिंह मतम अमतदा पांगथोकली चीफ मिनिस्टर चंद्रबाबू नायडूना स्टेट अदुगी मिखल नौना पांगथोकनब इलेक्शन कमीशन द चेरोल इदुना तक्सिनख्रे हाइरी नायडूना चेरोल अदुदा मखाताना हाई EVM कया अमा यादबदगी अयुक पुंग 8 अमसुंग मापन मखाई फावदा वोटर कया पोलिंग बूथ सिंह दगी हनकी नायडूना आंध्र प्रदेश की DGP दसु चेरोल अमा इदुना भोट थादबदा अपनबा पिबगिदमक YSR कांग्रेस की मथक्ता एक्शन लौखटकदबनी हाइना तक्सिनख्रे हाइरी ngase ayuk phongkiba pause singi maroiba pausing amuktang punna khangminasi lamjingba times citizenship amendment bill na manipur miyam sokhalloi NRC chananaba khanaribasi miyamgi hotna zamanni chief minister BJP na pamlibasi hindu mayam pusilaklaga muslim muthatpaduni ibobi sanaroi singbu rajniti gi khutlai oina sijinaduna akiba pibiganu bobi citizenship amendment bill gi mayokta miyamga loina thengnagani anan paumi kisho chandra thadokre sangai express lok sabha mikhal lisingani taramapan ngasina ahanba tangkak section thoranga loinana ngasi outer gi vote thadanaragani chief minister BJP lusingba singna miyamgi kholau tabire BJP dagi lapthokpa matam oire o ibobi citizenship amendment bill channa haloi haina CPI na wasakli committee April 16 athauba singi numitta haikat laikat tambiu pogna firm lok sabha mikhal ngasi outer da mirep nipan gi laibak leplagani aki akhang yaudana vote thadaviu CEO Kishore Chan jail dagi thadoragले government asi leiringai da yelhomi sing da sokadaba thabak amata tawhalloi biren o naba Kishore gi firal chingkhatkhre hindu olu haidrasu saktina namduna olhanabadi hotnai naharol gi thogdang citizenship amendment bill da indigenous people sing protection tawgani haibenina kiningai oide chief minister ngasi outer gi mikhal santi oina pangthoknaba matik saba security arrange tawba loire CEO ST da chanba gi wafam state government da pukhatnaba khangal lakre BJP gi manifesto da CAB hapsilakpasi aruba tangkak amani haina NEIDP na lawi RK Anan athauba singda April 16 da haikat laikat tamgani thangmilen kipgen gi mathakta FIR lokhatnaba DGP da wakat khre Huyanlan Pau Nerokana humpumatoi shuba sisimit ki champion oi kre elangom ivolgi mingda katpa nupagi footballer of the year gi mana suvasta pi kre mirep disqualify tawbagi matanga sandoragliba wafam aran bani CEO outer gi ngasi bot thadanaragani sanalaibak outer constituency da ngasi bot thadanaragani polling personnel pumnamak polling station thingda thungna kre Thau thiriba contractor khudong thiba mayok nare Keso Chandra Wangkhem jail dagi thadokre Ichel Express BJP gi manifesto da awang nongpok ki yellow missing kannaba wafam chapchana yauribasi miyambu ikai khumnabani biren CPI gi election manifesto phongkre CPI na Lok Sabha mikhal da mai paklabadi CAB chana haloi Sotin Kumar khudlai paiba sing laksinaba monitoring cell ama semduna thabak hore chief minister CEO natraga RO na candidate sing taraina lauthokpa ngamde CEO Ireibak BJP gi lengak da miyam gi maram saba dabi gi mayokta chatloi chief minister
Outer Manipur Lok Sabha seat ki vote ngasi thadanargani. CEO da wakalakpasing tadaba laite lana sandok pigano. BJP lengang na tawningbada tawduna leire CPI. Loisilakpada maroy bapaw amok hana pizari. Mirep nipa na lamba taunariba outer parliamentary constituency ki mikhal ngasiayu pung taret tagi security ki akar panseksin thaurang marakta pangthokli mafam ke ada boot capture tawbugi thodok thokli. Amadi lengak na paikhat liba yaifa thaurang kaya yaudaba khul kaya leiri hangoi pat khul ngasi phawba electric ki mangal uba phangdana leihori. Hauziki di Times of Manipur na pizaba pau matang sa loisinjare ahen ma pau galoinana numidang pung mapal da mukphang bigani.